अहानबद मरुइबा पाउ पिजरे सु सांगदोई सांगदोक्ते हाइबा मणिपुर मियाम द खंगनगदबने हाइना आम आदमी पार्टी ना हाइरे हांगदुना लेरिबा लबुक लमहांग सिंग असि करमना मफुंग फाना सिजिनबा ngamdribano haibasi punna khangminaba amadi nainaba mathau tai haina horticulture and soil conservation gi director K Devdattana phongdokre amadi kumbi assembly constituency gi MLA S Prem Chandrana assembly constituency sigi saukhat thaurang gi fibam yengsinkre Kurumjari ISTV pau mireng tabiri bapunamaku taram nokjuri hauzik fawbaki maruiba pausing miyamda pizari su sangdoi sangdokti haiba Manipur miyamda khanghangadabane Manipur laingakna laingak school sing fagarhananabagi pandam school fagarhan mission haudoklibasi tungi yumbi oiriba mahiroi singi mingda thika tawribra haina Aam Aadmi Party Manipur ge state coordinator Biswanath Thingnamna phongdokre wafam asingasi Manipur press club ta pangthokpa paugi mifamda haikibane Biswanath namakha taraduna Aam Aadmi Party Manipurna laingak school khara yengsilubada Fibam sokpa kaya thengnabata natana school fagadansi mission paikalaba matungda laingaki school ayamba mahiroi masing yamna hantharakpagi fibam thengnare school amada mahiroi tara fana leitaba thengnabata natana contract leiba oja chatruklom tolo pidabada natana khudong chadaba mayoknaba thengnare masina maram oraga school fagadansi mission gi pandam adugi namada miyoi kharana thika tawduna leiribasi school fagadansi mission gi pandam adu fangananaba mari leinaba singna meyeng changbiu Manipur gi lambi thong aduki matik fatana thamlibasi Manipur miyambu center amadi Manipur laingakna usitabani haina lawi tholiba sahi ani helaba irang asigi matangda center na kuki su kangbuga wari dishanaba aduga Manipur miyamdana su sangdoktre haina wakhal nungai hananabagi fibamda leiribasi athubada su sangdoi sangdokte haiba wafam marik chumna miyamda khanghangadabani haike Guru Kanglu mayam amana punna khundariba Manipur sida Manipur gi praja singi wakhalda akoi gi nungnang bama he phawlakpa akoi si kharam makai farabra na lambi ji sum sallaga thanna gi leramiba akoi gi mafam dudagi akoi je sukleng lengam da bagi phibam mamada sum laibasi uba karam phibam da Manipur se oirakadage natraga karam mong da center government na Manipur si karam phibam da thambi rakadage haibase housing siwa dum still akoi question nama oina lairi aduna Manipur gi praja miyam loina civil society organizations sing political parties sing laibiriba akoi tongan ba kangup singi kuding mangse punsin naraga Manipur gi tungi maraiba amma lemna nabagi damak Manipur praja miyam ga loina na sabu thodang yaminna si haiba warol si Aam Aadmi Party gi maikai dagi Paugi mifamaduda Aam Aadmi Party Manipur gi state coordinator Biswanath Thingnamna party gi nauna legal in charge oina khalaba advocate Thiam Jugindro yauna member taruk yauba legal team gi ming amadi district mapan gi district in charge oina khalaba singi ming lauthoke All Manipur Progressive Farmers Association amadi Arambai Tengol Unit 14 anina kusam naduna role of youth in sustaining agriculture haiba thimda nongwegeba discourse come awareness program ama Imphal West ki Konthojam Kangjebung community hall da pangthokre Thaurangomari lainana horticulture and soil conservation gi director K Devdattana aikoi gi senmilon gi fibam asi thokliberang asina maram oraga hauzik maning halle aikoi gi senmilon asi karamna hengat hangani haibasi khanbada mami shamjilakle lamdamasi gi naha singi thodang asi hauzik ki matamda yamna mathau tarakle karamna kari thabak paikhalaga isa itomta thabak pinagani karamna senmilon chakhor hangani haibasi nainaba matang yamna chai mase ngasi Arambai Tengol gi chilenau singna sigumba agriculture gi lamda khong thangjilakli basi afaba khongthang amani aikoina aikoi gi hangduna leiriba labuk lamhang sing asi karamna mapung fana sizinaba ngamdribano habasi punna khangminaba amadi nainaba mathau tai ngasi gi naha singna lau singu ga mari leinaba thabak ama hekta paikhatpada oithokta leiroi soidana mai pakani adubu tauriba thabak adu paring chumba discipline amaga loinana pangthokpa mathau tai lamdamasida tauba yaba thabak kaya ama leire masida soiribadi aikoi akhang kanba wali aikoi thaksi kashi matam chana matam manghandana chatpa mathau tai loinana aikoi gi financial discipline asisu checksin na nainagadabani ka hena maram chadana sel manghanbagi hainabi thadok changi haiki challenges mayam leibai damakta ising phangdabai damakta aina pambi thadabagumba maru phangdabai damakta pambi thadabai gumba chara leite na pambi thadabai gumba sumba thabak sidi patient wat gi thabak neba
तौगेना खल्लगदी तौफम ngakta ngaiba sigumba mafamsida aikoina kanadanoba aikoina karinoba koina ngaidoribs west leiba mayam singse well won thokpa masi hotnanabagi masigi pandam ama changjan fai aikoina hek yengbada yengthokda uriba kanadre adana pathandana mangiba pumhalliba potsingse including yengi matu yengi mathibong ngagi maku adudagi kihongi mana anything पुनमक से लोइनमक पैसा दो थोप याम पोट ngaktan है स्वाइदनी अखोगी टेक्नोलॉजी इवॉल्व तोगिरिबा इंस्टीट्यूट सिंगा मयांग खुशम नरग चत्तु मथौ तारे इसी स्वाइदनी याम नब मथौ तारे इसी Nakalam Romda ngasigi tharomaduga mari lainana All Manipur Progressive Farmers Association ki President ke thoiba maitai na aikoigi lamdamasi matamamada mipal tangdana aikoigi laijuriba fothokna marangkai na chaduna hingzerambani adubu ngasidi lamdamasi ki miram gi pothokta mipal tangduna hingbagi fibam ama mayoknarli karamna aikoigi pothok marangkai na puthokani haina haiki ahoba utongda ising haibagi thoksil thorang ase karamna miensige thadariba sempamse mioi khujo kharandidi maki pura dolan chabai adubu mioi lising kaya di sangnibu oriboneba punamoksingse ekoina khaminarkanda adugumloba pura dalana sarba nungairaba adugumba mioi singdana nungaiba targa sumaki akoibada lairaba chudanaraba amadi तोंगान क्राइसिस मैम प्रॉब्लम मैम नुंगाइब खुनाइम ओइरोएबा लेतलारिब मियाम सिंगसिदा पिबम थोप चाक्थुंसिंग असे चप चाना फंगलगा अमदि युथसिंगसिना चप चाब मसिगी तौबम तौब थबकसिंग असे तौरकांदा मणिपुर सोइदना यामना मांगजिन थाबा अथुब मतमदा चौखटपा वातपादब लमदम म ओइगनी All Manipur Progressive Farmer Association na achobo thodang lorga Manipur gi tongan ba using miam jing akhang ising tanarga Manipur gi achum mayo nungai ba mayo lama poruk na bi namukta ngasi gi thormasi hodopagi tanja do logjabani Kumbi Assembly Constituency ki MLAs Premchand Brana Kumbi ki tongan ba mafum kayada lamdamadu ki miyam gi apamagi matung inna mai sing lambi thong Fahanana basam ga sagale wegi fibam koina chatuna yangsin kre ngasigi yangsin khongchet aduna matamamada nongkhra hek tabaga ising thumjinduna leiba kumbi setupur maning laikai da matam gi manama sing yauna inkol gi pochai puthokada ba kaya ising na thumjin badage lamdam madu gi miyam gi sembilon da kai tharakla ba kaya adu kokna ba MLA na honaduna drain chalaba matung da mechin sizina duna Manipur khoga turel da ising thaidokna ba sem saribagi fibam yangsin ke Saiton Gram Panchayat ki manung chanba hiai kongi naha singna MLA ga puna khusam naduna hiai kongi lairiba lairak khulak punamaki thongal sing mai thanba amadi hiai kongi mayai laikai public pon ama MLA na taru tanana thamna ba hiai kongi youth singna semjin na bagi fibam su yangsin ke MLA na sigumba khongthang kaya paikhat pagi dama hiai kon youth sing amadi Setpur gi ima sing gi maikai degi thagat pa phongdorakli Saiton GP ki manung chang laiba hiai kon haiba khong asigi chakot thorangi matangda koina youth kogi hare kon lai bi youth singna kogi MLA da haijar hu matamda koina asungba kogi street light thanbiu amasung atoba jaga singda sitobiu harubuda kogi MLA da ha ga birtuna kogi youth ka chapna duna koi sangrupa amasung si street light thamasi mapung phablo jare adugi tamakta aduga kogi khung asigi praja sing amasung kogi laiba youth singna Beyond Books, the Real World Readiness Haibagi Matangda Mahirwe Singi Oiba Nongmagi Thauramama Pangthokre United for Scholars na PD Left ka kusan naduna Imphal Hotel ki Sangai Hall da Pangthokpa Tharamadu da PD Left ki Certified Corporate Trainee Rian Ngangomna ngasi school da tamliba like adu khaknatana mahai haiba sida tongan ba tungda thengnarakadaba sing mayok na bangam na ba lausing su mahiroi singda laiba si gyam maru oi mental activist academician chingba resource person sing asina mahiroi oiringai ahenba kari lausing tamhogani haiba mahiroi sing asida takpi tambiri masina makhoi gi personal amadi professional growth ta chauna kana ba piba ngamgane classroom da tamliba mahi adu da Chada chama fangbo ore basu makoina career semlakpagi interview na singba mayok narakpada magul leibatai kari lok sing leibata bage haiba si yamna maru oi haike 100 ki manung da 100 phang habisi di classroom da loi greba adu bu personality aur gadi mai ngasai phangai ba 100 se
mayamda utpa ngambagi pot ama lakadoi haidi angang singje laik khatang hairaga yade haiba pot ama lahan bai wani da hay moina real life ta challenge lakadoi sidi interview haiba dudi wanga kan lakado boni communication strong work kan lakado boni idea sharing to critical thinking yam laigre sigi mayam se laik ta sum paraga loibe yade haiba mimang thu okanda mayam mamang da present to kanda communication to strong work kanda hiding iba idea mayam se loin marik chumna haiba ngamakani haiba sigi pandam dane koina thamjari banga sigi programs Chennai de Pangthokhiba Radiant Wellness Conclave 8th edition the Wings of Hope the Lemzaningai Oraba Special Category Award in Service to Humanity and Society Piduna Ikai Khumnakre Chennai gi Tas Coromandel da Ngarang Radiant Group of Companies ki Makha da Tarasuba Foundation Yerga Loin Oina Technology Health Environment ta Singthaningai Oiba Thabak Pangthokhiba Society amasung Nation Building da Thoidok Handokna Thabak Tauba Organization natraga Mioida Sakhangba Utpa Oina Pangthokba Conclave Aduda Award Mapan Dr. Sasi Tharorna Lauthokhiba da Wings of Hope na Manipur da Thokliba conflict asigi chahi ani romasi da victim ohero singi mateng pangliba kana laijuraba angang yangkhai ga mapal rom makha taba mahai tambada mateng pangba amadi mapuroiba laikhidrabi nupi kunthraga manga da hingnana bagi lambi semjanaba micro home based business activities Pangthokpana chingba mateng pangduna lakhiba adubu sakhang laduna laiwaga sigi apunba candidate chanipan ga taraga marigi manungdagi Wings of Hope the Special Category Award in Service to Humanity and Society piduna ikai khumna rakhibani haire mana adubu Wings of Hope ki President Lieutenant Colonel L Manongba retired amasung trustee L Minada Dr. Sasi Tharurna lauthokibani haire Can we have a big round of applause for all? Writer Union Minutong Imphal na sinduna Naki Ahmad Chaudhary Hainaming Thonba Kayamudin Pukrimayum na iba like ama Fongbugi Thoram Manipur Press Club ki Lokta Kol the Pangthokre Thoramadуда Sahitya Academy Awardee Pm-Istv Writer Union ki Vice President Arjun Kavir Manipur Language Advisory Board ki former convener Nongmaitem Kiran Kumar amasung Sahitya Academy Awardee and National Awardee filmmaker Makonmani Mongsabana Maruiba presiding member Singwena Sarugyaki baga loinana Mioi Kyasu Sarugyaki Tharamaduga Mari Lainana Sarugyaki ba Sahitya Academy Awardee Pm-Istv bana Manipur da aibi kaya laire adubu Fong liba larik sing asi pabinaba mi masing watpana awaba kaya ama thengnari masi kongnanaba matam kharadi ngaiba tari aibi kaya thorak liba asidi khunai gi aphaba khudam ni haina phongdokhi kari iran jam ma ko sinamo da uthore matam matam bani kusi akogi yagi pasu odana national program mar morani kadu yum ngami rai bagi program na singba mayam leigre lerga su akogi magi hojiki ayeni gi makada Manipur dagi sakiba mayamsi asemgadi Manipur dagi British tandugi ni yagi bayokelati badubi landu netas gi makada lati adugi adventure mayamsi gi pongiba lariksi lati amra si he orga thengarapa langi potpuni adenguna sabba miti bisa mayam sabba adugi laga netaji wei gulunna raga hogi ayeni gi ya moyanga puran jumbaji moi mayam sang netaji na hojiki netaji gi library na ba ada laisi adida yagi ne simplex yaga ne maga satkiba ngasi malem sinba thungna World Lions Day pangthoknari basigi saruka baoina Lions Club of Moirang amadi Leo Club of Kege Moirang anina club asina ngasi Sandra amadi Loktak Pat ki mapan delaiba open gym gi akoibagi amot akai sing shit chengbaga loinana Michael takpa Lions Club ki branding yawba direction signboard ani amadi school ahead signboard ani Sandra Road Koireng statue amadi Moirang kaithel na chingba mafam singda yungkre Tharong mari lainana MLA Thongam Santina Khunai ama chakona na bkhona bada Lions Club na lawriba thaudang bo Thagat Pafongdolana Khunai ma on ba purakpada youth singi thaudang bo sakhang bo oina Leo Club of Kege Moirang amuk hanna hingat handuna youth singbo social service ta singsinna na bahona riba club asigi thaudang bo thagat pagal loina na ngasi club asina public property kaya bo ngak sen bada miyam gi thaudang changi haiba takpa thabak thauram kaya paikhat pagidamak ben ba phongdokhi ngasi paikhat leba long development me ama amadi Moirang da na tana to pa
जगह सिंगदा सोथ्र मफम क्या पाइखलिबा लाइरब सिंगदा बोरो लखलिबा म्याम से नौना लाइबा लायंस क्लब की मेंबर सिंगना हेन इंटरेस्ट लौबिरकांदा अमदी अखोइदा मतमदुदा थलंबा लियो क्लब अदुन मतम खरा गेप लेरगसु नौनमु लियो क्लब गलदला ngasi leibiriba ai sai su ama liyo da leiraga makoi dum hanna akoi marang ke legi abdi manipur ji national gi thata apa ama lions club ama soidar kitor kani evi thago do ngasi ulliba development mayam sina makoi kathok do aina mayam da madugi tawiban khangdo ai samak uchari Lions International District 322 Digi Makhada Lions Club of Imphal East Amadi Social Youth United Club Uchekon Khunauga Khusam Naduna Housing Malengi Oina Environment Chauna Ahongba Laktuna Kahena Saba Kahena Nong Tabana Chingba Tawduna Miyamda Awaba Kaya Mayok Nariba Sida Kharada Oreba Sukok Nanaba Pandamda Kongba Iril Bung Lambi da Leiba Laren Patki Akoibada Uhai Panba Uchara Kaya Pak Chana Thakre Ngasi Uthabagi Thoramadu da Lions Club of Imphal East ki President Secretary Member Singh Amade Social Youth United Club Uchekon Khunauge Thaupuba Singsu Sarugyake Mamigi Fambakta Ladiba Singi Chanapathap Amasung Kanglon Singh Khangminaba Yauna Cine Actors Guild Manipur Sinduna Nomugeba Orientation Program Pangtokre Kaisampat ki Nitaipa Sutekteleba DRPR gi Auditorium Hall da Pangtokpa Orientation Program Haudokpa gi Tharamda Film Forum Manipur gi President Khangembam Kuleshorna Cine Actors Guild Manipurna Pangthokleba Orientation Program asi yamna maru oi artist yaudna shenima oibe yaroi actor shingi matawasi haugalakliba naha singna matau tamnai cinema asi yamna forceful oiba media gi medium amani medium asi ningthijana checkchinna sijinaba yamna maru oi masigi lairiba chatna kanglon tawgudaba tawroidaba ngakna chataba ya challak gumna tawning bada tarokpa yarokpa break fadabadagi accident thokpa tholoktaba natte covid amade irangna matam khara film number lep luraba matungda haujek film number haunare haike film maker kharana bujikse censor tawmatamda koi film forum da pawta andana chala gawati da censor tawko urani lore laga public to put yate forum di ayab yaudagi haibetuta ko na film forum da lakane film forum da lakpakan sidadi akoina yahaningdaba subject yahaningdaba matter myamdo lo yaurame censor di gawati da tawthokre ana problem se aduna moi haina government thamiba censor bosina final authority ni moi ne yaye film na ko yaye aduga akoigi lamsida laiba lamsigi satnabi siga sabona na masi smai salanji smai si haidana tholaiba film forum amsung film forum si sembiriba baja mayam se sigi apamba aningba tugi ona taina badudi kanana filter dawni film forum natana aduna akona thabak tawu matamda akol ahan kanada priority hana tawni karma han tawni haidase mathong khangdana sum pangchang changchang kan akoi mese sum yam khanare adu tawidana ba ani su misi gi mosida haje se kana mana film producer na film director na film sin nambi raga ihana na film forum da pora aga yemin na ba mayam na complaint ta ko da post si lo thok sine Cine Actors Guild Manipur gi President Khatrimem Tes Kesorna artist oiriba actor oiba sing isa khangna madi khangdana mami gi fambakta leiruba oibana social media gi matam oibana chada marifutara mapan chumna chalabasu subnabagi amakhak soibada hainaba ngangnaba thengnadaba nate maruoina thabak ama tawbada section ba mathau tai haiki isa khangna madi khangdana mami gi taibam da leiruba koise ni na ni kongese na bi bane isa da khangdaba Usually film da active waktu orang sini masih nak panggil kita anak pada isah country ni macam isah tu kita tahu kiba madu ki web tu madu na ni yaitu pada tu ising aduna film da yang macam da saya pergi sunen mai boina kalau da real da tor pada leba kita mutal harap pada mai loy impactful boina cuma sih hai bagi wani koi da impactful ni na koi section je social media handle tu macam ni koi section je 미워요지 거기 짜마도 또 99 좀마도 아무것도 안 하는데 그런 거 하는 게 아니고요. Pongmai Naga
Women Union gi Kuntragani Pan Suba Rising Day Thoram Senapati District Headquarter the Labour Union Asigi Office ta Pangthokre. Thoramasi Naga People's Organization gi President Kuba Peter, Paumai Naga Union gi President RB Pani, Mao Council gi President Joseph Adani, Paumai Naga Women Union gi President P Dalia Pausu Sarugyake. Manipur gi Tampak Khundariba Maitei Singbu Lamdamasita Thokliba Irangasigi Namada Kuki Singna Atamdana Maitei Singna National Highway da Chetpada Ayadapan Piriba Si Kokhanduna Lengakna National Highway Sida Mipum Khudingmak Free Movement Ohenba Ngamdana Leire Maitei Singna Manipur gi Wangma da Chetpagi Tangai Fadaba Lakpada Amata Ngairaba Pambai Weriba Aeroplane Ticket ki Mamalde Aeroplane Company na Sananingba Moongda Sanabana Atia Pakna Wangle Hiramasida Paudamama Lamdam se thokliba chahi ani fajilaba irang asina maram oiraga tampak da khundariba maru oina maitei singna national highway fauna chatpa yadriba asi India lengang na free movement ohengani high khrabasu ngasi pabo oidana leiri free movement oidaba asina maram oiraga tampak khundariba maitei singna sanaba khonaba chatpa ana layeng chalamba singa du makhala chatpa yadaba na aeroplane da chattaba yadaba gi tangai fadaba lagliba asida aeroplane gi company singa sina makhoina sananing mamong da ticket mamana singa si ngasi su sanaduna leiri Hairiba private company singana makhoina sananing mamong da sanariba asida lamdam asigi ana layeng chatpa miyoi singa thingneba khudong chadaba amadi ticket yoliba miyoi singa makhoigi paudam singa du taminasi aije hakchang nuaite na doctor da chale doctor da yengkan da smai tongdana nangi heart ki smai problem leire adudi nang operation macha ma leirani hai baduda ai karai da kamai tawdage sar paisa de leite kamai tawni ai di larba minina hai bade adudi smai tawna mafam ta age ma palom da chalo hai dan hai palising yang kai di thorang taw paisa leijada banang di smai don doctor na takpi rai ai leijada banina paisa amade puru kholu ba tawda kana tawre do ticket mamana makha da gari chatpa yada banina ticket ma plane da chale ticket mayang wangre masibu Lenga nang tang miyeng changbi gadra kamai tawbidong no khangde leitawa khoi yang wa na khange da khoigi ichan nupi ase yamna ware rims da ju yengure a mapalom da chatlon haire ado flight ticket na maron ma tang bane bus phangi chatre chatpe yada na bera ka dum leire dum akhoidi anaba bu yengadra noi flight ticket bu kat nu hona gadra khoigi ju chimini na laira ba nga tanina khaga tekte khaga khomjan jaba paisa jing ju kona dre khoi kari no ba laira ba khoi si da hingadra ba akhoi je hujik se yamna nungaitre haitare ade flight ticket kakpa matam da boiro ma to boiro yam thina wang khale khoi anaba yeng ba chatpanina katang yeng bi taragadi amu hena nungai ni su khale sida su yeng bodo katang nungai chata ba haitare haidi saida yeng bo doctor na du da chalo kholo na harak padagi man taro satpane paisa je yam wange yam nuaite sidaina Guwahati bok chatpada laiba flight ticket maman se lupa lising dipan changwa sumai lai lupa lising dipan ga changwa da upai leitabagi kakpane se laibaki situation sigi mari leinara kaino khangde hojik si Imphal Guwahati natraga Imphal Kolkata se Imphal dagi chatkhibagi mawong sida halakpadi thoidokpa kaino de chakhiba sida yam wangkat bai dare haiba pose koina sahi sta de time pan phang pasida amta thingnade tawdabu akoigi matam Christmas kumba adagi Durga Puja kumba dadi kitang hengalaga so adudi short duration da hapta am lega dum down chale sidi tham jab sure aduga Guwahati Hujik lupa lising ni pan mapan ni matak dal oin laire hujik se masi kamai to ino kana sanai no kamai to ino koi gyanam tadre joli ba koi ju problem laire ban koi di phare ka customer lak pasi kakke laga kakpungam daba emergency laga kakpungam daba ana bagi laga kakpungam daba matam khale chat ki na mai khallaga nuai dana hangiba akoi ju joining akoi ju service pending ta budu paisa do wang ni effort bungam daba yam yawe leba ki irang ya su war kan sida suman hengalak pasi di kari matang kai do bai kai lebagi nu khangdre masi leba ki authority ko ba kamune kitang mieng changagadi yam phagane khale lising home biba ticket do lising tari nipan mapan gi mathak lai taragadi mi hum chalang matam da kya lakani up down da lising ni fuyang photo wane lising kun photo ba yaba posida adu ngam da na sakki ba kongam ni nungai tan hangi ba kongam ni hoji ju anaba mayam leiri chatpa ngam da na Imphal Valley da leiba an akoi gi mi mayam se mapan da chatpagi way se amakatang ngai ba way se flight na dan obsolete hoji se koi chatpagi min sida makha choya yadram ni na mathak sida gi kitang ngai ba sida bokta muna soman sanariba muna soman hengal isi kari marungi no tha ama hena mukshure hoji wangkale je tabi wali ti hoji date 16 17 sai bukta sing taruki plus ngata ne sidi kana na kamai to effort ngongani sigi matang sida ai mete mo oina masigi matang sida ai kitang nungai jade aduna mayam jaragadi authority oiba daita loba
कांगमुना खितंग मियेंग चंगनिंग इसी मतंग लमदम असिगी मरु ओइना साना खोनब लम अमदि अना लायंग मपालम द चतुक चसिन तौरिबा मियोइ लाइरिबा इमुंग सिंगना पामलिबदि हाइरिबा एरोप्लेन टिकेट ममल असि हानगुम नत्रगा उड़ान स्कीम गी मखादा टिकेट ककपदा खुदोंग चादबा अवाबा मायोकनरिबा सिंग असिबु टिकेट ककपा एरोप्लेन तोंगबा असिदा खुदोंग चाबा खरा फंगनबा अदुनि ISTV पाउगी दमकता सगोल सेम संजोय गी लैना पाउदम जरिबा कर्णजित Deport illegal migrant before census and restore Maitai Mitai in ST status haiba campaign hawdokpagi thawra Maitai Mitai Tribe Union Village Volunteer Force amadi Universal Friendship Organization na sinduna lamboi khongrang khongda laiba United Friends Library Club ki community hall da pangthokre thawra maduda MMTU gi General Secretary Administration Mutum Churamanina Mathang Chahi April the Pangthokani Haina Panariba Census asi Yamna Maru Oi Masida Housing and Household Survey Amade Social Economy Survey degi fangakpa data aduna census report oigedoribane maramaduna haukiba 2001 amadi 2011 maram chadana missing hengaliba si ningthina thidoklaba matungda hairiba mitopsing adu masa masagi maramda deport tahodrabadi ngase yelho furup oriba maitai mitai singda tariba dasasi atopa furup macha singda tarakloi haningai leite haiki 2001 amadi 2011 da yaukiba aranba census ki record sindo longthok rimhei census se tobi ginu madugi aranba census record tu da yenaga limitation tor patara ke yellow group boy ba maitai tak phamniba da sa se to singi sil nyau sin group singi phamgani adu amana manipur da ko maitai ST schedule list changada bani haibe se masi last 13-14 years se ko themidan la any community na sida ayet topi wahum disu ki almost like rabra hanakali only thing I could be recommendation ama thaba masi hoji popular government ama like the supaliba governor sina mali site ki secretary site ki abirga athuba matamda metai ki constitutional safeguard ama leiba mathau tai haibuni Manipur ki crisis asina laikhidraba singi masa singda mahima sing tamhanbagi sponsorship piriba sponsor senga Mahiroi Singh Amadi Mama Mapa Singage Interaction Program amangasi Egalitarian Manipur of Ultras Imatras na Sinduna Thongju Chingong Lei Makong Development Club Thongju Part 2 da Pangthokre Tharamadu da Imatras ki President Lieutenant Colonel Santikumar Safam Hai Angang ama mafungfana sembiragade Angang amagi tawbangambagi pangkhai leite Maramasina Angang Singbu matam chana discipline tambiba mahei mafungfana fanghanba hona biba mathau tai lana sigi saitheng fanglaba Angang Sing mafungfa education fanghanana ba Imatras na honoriba sigi mathakta Angang Sing asigi punna thamnana ba hostel fawa sanana bagi pandam leire haike Tharamasiga mari lena club asigi President Secretary Imatras ki trustee member singna handak pangthokiba class 10 amadi 12 ki exam da mai paklakraba sponsor Mahiroi Singh da manamathum piduna ikai khumnaba utki Thawbal Kaithel Manungi Lambi Matek Maruoina, Thawbal Awang Laikai, Thawbal Ketri Laikai, Amasong Yari Pokna Chingba, Mafum the Gate, Thawbal Tomzing Faudun Laklaga Nascent Highway, Takiga the Bakaithel Manung the Ladiba, Lambi Matek Ase, Matam Queen the Fivam Yamna, Fatabana, Chadawong Kayada, Amasong, Thawbal Kaithel the Lagliba Mui sing the Yamna Kudong Chadabambayak Narambadu, Karamakai Kokpangamnaba, Hanagi Chief Minister Shu Eramba, Thawbal Assembly Constituency MLA Okram Ibobigi Midang Makada, Asidagi, Semjin Bahokre, Lambi Semjin Bahawa. Adubo yengsinba lakladuna MLA O Surya Kumarna Thawbal Kaithel Manungi Lambi asi mamangda koila thaduna semkrabasu hanjin hanjina kaiba amadi kuina chattabasina Kaithel da lakpa miyoi singda yamna khudong chahandre maramasina koila thabagi mahutta block paving oina semduna amadi drainage system ningthina haptuna semjinana ba khonabani haiki aduna koi mayamda bazar Thawbal bazar da koi gi municipality ki team su koi councillor sing chairperson sing mayam tanna jaraga masi matam khara thing da yara roina inconvenient khara di laidane du matam le thuna semjan na ba hona jage masi na inconvenient lai du khara bazar gi laibiri bai maibel mayam sing na adagi lakwa bazar sida lakpiri ba koi gi pochai laiba lakpiri ba mayam sing customer sing na matam khara di inconvenience bear to ba tare haidana masi ma appeal tawsu thank you
Tera Yengkhom Lerektagi Hanagi MU gi Vice Chancellor Oramba Hizam Tombi gi Yumgi Thongal da hand grenade ama ngarang ayuk thamjilambagi mayokta yaning da bafung doktana wakat mifom ama Yengkhom Lerak Development Club Tera Community Hall da pangthokre Yengkhom Lerak Development Club na sinduna pangthokiba wakat mifom aduda laikai gi mera paibe sing amadi ahal laman sing yauna miyoi kyana sarugya ke wakat mitham adugi matangda hanagi jila parishad member Hijam Sandhyaranina hana BC oramlaga pothaduna chatpa fawba ningthina ngamdraba ahlasigi yumda bom thamjinba amadi yumlakta bom thamjinduna aki khangpiba haiba sisu yaningde maramaduna sigumba miyamda aki khangpiba se amuk hanna tawbiganu haiki anji hanurabani makhong phawko thangba ngamjadrabani ko asuk yamna lukhraba manipurgi khogi wa khraba tanja ko adagi lan gi marakta wariba ising chawi marakta wariba asagi mathakta khangawdana heta migi thonganda bom thamjin base kari marang gi thamjan biribano haibado hangjaningi alla sigi kari mara leredana kadawdana thambiribano haibado su haijaningi aduga yumlakta lekaida ungba maraksida bom thamjan basibu kari arthano mi punamak loinamak bom dana pokhare bi sidorbani punamak mangmin nadoribani kari marang gi thambiribano habdana khaisengna sengdokpiro matungda sigu mathabak he tawidana ba haijari Arambai Tengol Unit 31 Kha Posangbamna Mamang Sahidagi Hauduna 13 August Patriots Day ga Mari Lainana Athoba Singbuning Singduna Uthabagi Thoram Anirak Subo Oina ngasi Kha Posangbamda Upambi Kaya Thakre Arambai Tengol Unit 31 gi Maikei Kaitharakliba Amadi Honglakliba Akoibagi Fibam Asibu Kanduna Hena Phoba Pandam Ama Ohenduna Laiwe Kraba Thauna Phaba Ipai Pusing Adugi Liklam Kaidana Tung Inba Ngamnanabagi Wakhallonda Uthabagi Thoramasi Pangthokpani Hairi अथौबुसिंग की मिंगदा ट्री प्लांटेशन असे तौजबनी ममांग सहीदगी कोई हौजरागा अदुम तौजबनी सिनानी रखसुबनी अदुना लाखदौरिब सही सिंगसी अयाम्बा अदुम कोई ट्री प्लांटेशन से मथंग सिना अदुम तौजरागनी Kaksing District ki manung dalariba maruoiba lambi kaya laingak na semdabadagi laikai gi mioi singna sel khaina duna lambi sembagi thabak chathaba hokre Palen Mantak Road haina laingak ki mingda lariba lambi asige Kaksing Khongnang Mari Fangba mapadagi Kaksing Wairi Kamala Pareng fawgi lambi ase pothole singna sathok chasin tawbada khudong chadabadagi Kaksing Wairi gi club taruki apunba body United Club Organization amadi Nahas Singge Khongthangna miyam galoina nanga sidagi samjin ba hokre lamji chemlin ba asida sharuk yari ba naha singna Khongthangi mihut M Rabina Kaksing District ki MLA M Ramesorna Kha Manipur College Kaksing gi gate mapadagi Kaksing Wairi Kamala Pareng fawgi paving block thaduna miyam da kusina kre adubu lehori ba lambi gi saruk sing asidi chamjindana leire athubada samjin biu haire nungsingi phibam sina maram warkanda Sata Singha School Karakpada, School Yobangam, Sing Tungjinba, two Banan Maramarakan, Yum Hanbagi, problem Mayama, and the Tamanis Yam Lashilapa, Madudagi, Nahasingi Kontang, MK United Club Organization, Yuko Anisi Kusam, the Rarakanda, Hariba, Gamini Police, Latiba, Chapaya, Lambiama, Winabagidama, I call Labang Mianga, Lunana, Ladiva College, Dagi School Club Mayama, Angamba donation. Public ki oiba pangbire har kanda koi haire basamam duna koi lambi asi semja bani aduna asigum laba lambi asi semja basida lebak miyam na cooperation pibira pagi damakta chu MK amadi United Club Organization ani gi makai dagi hani alitana thagap phongdok jari Moirang Purel Panam High Secondary School Imphal East na sinduna First Inter-School Science Exhibition 2025 school asigi campus ta pangthokre Class 8 ki 12 fawbagi category manung delaiba mahiroi singi Science and Innovation for a Sustainable Future haiba team da pangthokpa exhibition adu da school asigi principal Bijaya Khundongbam amadi Andro Assembly Constituency ki MLA TS Syam Kumar Sharugya ke tongan ba school mari dagi team taragani pan Sharugya duna pangthokpa Inter-School Science Exhibition adu da mahiroi singna utkiba model sing adu judges panel amana yengsin Makong Mathang Khanke exhibition adu da Francis of Assisi School Nongdam Tangkhulna first position Moirangpurel High School amadi Francis of Assisi School na second position amasung Moirangpurel Panam High Secondary School amadi Bethel High School Moirangpurel na punna third position taki Prajapita Brahma Kumari's Aishwarya Biswavidyalaya Imphal na sindura Raksha Bandhan gi Thauram Brahma Kumari Faidinga Imphal da pangthokre Tharamadu Kumari Leinana BK Nirmal Sasi Senior Raj Yoga Teacher na Hauziki Matamasi Mina Mibu Kanbangamba Matam Oirakre Sigumba Matamasi da
Machin Mofa Singi Maria do Hena Cheshin and about Wakalon, the Yumfam Oraga Raksa Bandanasi, Pangtokpane, Isai Sagi Wakal, the lady Bapataba Wakalon Kaya, Adu Tadokuna Anova of Avalambi, Amada Chatpangam Labamatam data, Ishornasu Aikwebo, Ngakpi, and Vigadoribani Haiki. How's it? We mute, but the mubus, Nax and Mangam Matamama oil. Have a dimawong of Parmesan Masigi Merk Saban and Gi, say Kudingi Festival Kabang Doctana, Pulagala Agasu, Mabung of Panamatan Masi sing, Matan Masin, Mabung of Singer to Ginamata, Lepi Bangam Naraktraba, can Bangam Naraktraba, Piba Mamada, Lak, beginning a sea, Sama Seda crime, Amata Haida Boy, the Amasu, talk Pagisang, see, no piecing the Siam no one calays. I don't know, Smina, Quina, say Kudingi, Pang talk Saban and Sida. Akoi niom sumna pangthongna ragati khoi miebegi wakhallonas afaba wakhalon ama oirakanda ngasi noma gi lekha tariba samas sangsar khara khangkhaidang orbasu kanbangangadra habigi wakhalonda khoi brahmakumaris na sahi kudingi raksabandan se pangthok sabani Thauramadu Sarugyakiba Professor R.K. Lenina, Aikoi Miwida, Makal Kayage, Equi Wakal Manung de Leba Kalakpa, Mihoba, Queran Koisauna Bakayana, Achoba Saiteng Pire, Sigumlaba, Mayamase the Gipukning Wakal, Leitan and Aba, Wanabada, Maike Kaya the Gachoba, Taudang Matotai Haiki. Adunangasi, Equina, Tauzagadori Barak Sabantangi, Nunguebo Apamdi, Equi Kudik Makna, Hairiba, Equibu Egnaba, Mayama Manung de Leba Sing Si. Punnamak natragabasu kharada orabasu thadokpa ngamna naba hotnaba adugi achet pawasak loba amadi numit khuting makta matam khuting makta hairiba nungi oiba eknaba singa se tapna tapna lawthokhraba matungda akhoi khuting mak se yam nungai ba atma ama oina poglak pagi mahayan ba haibadi mapu masak khangna akhoi na poglak libasi karige damakta no akhoi sinungai na bagi damakta poglak pani akhoi na atopada sunungai basi yenthoklam na bagi damakta poglak pani haibo afam se kaubi daba masi akhoi gi ngasi gi raksabandan gi nungi oibo afam ni haina aina lokshin jabani Akhil Bharatiya Vidyarthi Parishad Manipurna Tongan Tongan Mafam Singda Raksa Bandan Pangthokre ABVP gi Nupi Thomi Singna Indian Army gi Sifai Singda Rakhi Punke Timasina Mahi Tampam Institutions Singda Chatuna Mahiroi Sing Amadi Oza Singa Nungsi Sanaba Amadi Mabung Mapa Oibagi Marida Sarugyaminake Asigumba Thoram Singna Naha Singbu Service Amadi Culture ga Naksina Hali Haina ABP Manipurna Hairi Lakliba 15 August 2025 India gi Humputara Nipan Suba Independence Day Numid Asigi Ayuk Pung Mangadagi Pung Marifauba NRFM na Manipur Pumba General Strike Thamle Mai Sing Ana Layeng Natana Athingbasi Miyamna Thugai Biganu Hairi Lobasigi Secretary Information and Publicity Shanazawa Maite gi Cheryl Amana India gi Independence Day 15 August numidasi da asengba pakhum adu uthokpagi tanja oibiu miyamna numidasi gi General Strike asi mapung fan utuna Manipur da thokliba wathok ase Kanglof ki wathok nate India lainga ki thawin sin habasi malem da takse ngaside Manipur khonai gi furup manung da piklaba Kanglof manung da su India gi higai wa gi langda thuduna afafatta khanthaba ngambagi wangma lanthok naduna achakpa mai onthorakle India gi thoksil makha da ngaside aikoi gi khonai asi leikha tare khangnak Laika Tarabani, Masida Adomsu, Chingmi Tami, Kaidana Yaribani, Kauvigano Hairi. Hosik Pogmarkan Tin Break Matang Lozeri. Matam ginungsit nungsa amadi ainga sana maram moiraga lok tungba amadi kubana singba tatana tohali pumna magsib kudak taphanba ngamlaba Capidon Cup Syrup 100% herbal product ni lok kubada natana nakmahi sielaba amadi khangnau maring chatlaga lok kangkhu khuraba Capidon Cup Syrup thakpiu Capidon Cup Syrup Honglagli punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break matungda mayamba mukahana taramno chori loina na makata pa pau pizuri
अपुनब सोरो खाइबम सागै ट्रस्टना सागै चासेंगी मरक्ता अवाना तारबसिंगदा मतेंग पांगलकपगी सरुकमा ओइना हौखिबा मे अहुमगी कांगलोफकी इरांगदा मोरे प्रेम नगरदगी लांजेनदुना लंबोय खोंगनांखोंग रिलीफ कैंप लैरमलबा मतुंगदा लांगोल गेम विलेज ता लैरखिबी सोरो खाइबम इवेम चा चाही यांखैग मंगा मपुरोइबा लैखिद्रबा सोरो खाइबम बिरबल रिम्स हॉस्पिटल दा लाइकनरबा मतुंगदा ताइबंग पाल थादोखरे हाइबा पाव सोशल मीडिया दा उबदगी ट्रस्ट की माइकैदगी लाना थौरंगी मतेंग ओइननबा हाइदुना लुपा लिसिंग तारानिथोइ मतेंग पांखरे ngasi tengbang khongchet aduda trust ki vice president na basoro khabam na luchingki loinana secretary basanta soro khaibam treasurer mangnemjau soro khaibam convener ojik soro khaibam executive member chawba madi ibobi loinana member bharat vasasu sarugyaki Irabot Foundation Manipur IFM gi Imphal East District Branch hongdokpagi thauram taret khulda leiba New Goal Club ta pangthokre tharamadu da Irabot Foundation Manipur Imphal East District Branch hangdokkibaga loinana nauna thaupugadaba singsu khanki Irabot Foundation Manipur Imphal East District Branch ki nauna thaupuna na bakhalaba sing adudi president ta thangjam jugesos Secretary General da Laishram Ningthem khankibaga loinana executive member kungama thoisu khanki Samro High School amadi school asigi donor oiriba Yumna me malai maga pulaga handak haidokiba SLC exam da mai paklaba mahirui singbu okpagi thoram ama samrok da leiba school asigi campus da pangthokre thoramadu da school asigi headmaster A Chauba school asigi hanagi headmistress Ibetombi amadi donor Yumna me malai mana athoiba mithunglen oina sarugya ke thoramadu da handak haidokiba SLC exam da mai paklaba relief camp ta leiriba mahiroi nupi macha yauna atai atopa mahiroi taraga manga da chamba mana mathum piduna pukning thawatki tharong mari lainana headmaster Chaubana lamdam asigi hawgalakliba mahiroi singidama gyaifana na ba ayuk nungthil khaktana honariba school asigi oza singda puba thangba ngamloidaba maongda selgi demand tawbidana ba mahakna mari lainaba singda appeal tawki 2025 की काउंसिल ऑफ हायर सेकेंडरी एजुकेशन मणिपुर न लौबा क्लास 12 की एग्जामिनेशन दा मोरांग असेंबली कॉन्स्टिट्यूएंसी की मनुंग लैबा महिलोइसंग सिंग दा तंबा महिरोइ सिंगना करिगुंबा मणिपुर पुंबगी ओइना फर्स्ट पोजीशन दगी 10 पोजीशन फॉरवर्ड चलक लबसिंग दा लुपा लाख अमगी मना पिगने हाइना मोरांग असेंबली कॉन्स्टिट्यूएंसी की एमएलए थोंगाम शांतिना लाउथोक्रे एमएलए मोरांग थोंगाम शांतिना मखा ताना मोरांग असेंबली कॉन्स्टिट्यूएंसी की मनुंग दलैबा महिलोइसंग सिंगदा तंबा क्लास 10 अमदी 12 की मार्क वांगना फंगलकपा महिरोइ सिंग खनगलगा मना पिबगी थौरमदा एडवांस इंटरमीडिएट कॉलेज खकी ओइना कॉलेज असिदगी क्लास 12 की महिरोइ सिंगना करिगुंबा क्लास 1 दगी 10 फावगी मनुंगदा चनबा ngamlakpa mahiroi lupa listing kontra gi award pigani haike mahakna makha taraduna moirang assembly constituency gi apunbagi oina de assembly constituency gi manungda leiba mahiloisang singi maraktage manipur pumbagi oina pangthokpa class 12 ki examination da first dagi na 10 position forward chalakpa mahiroi singda lupa lakh ama amagi award mahaki apokpa amadi apokpi gi mingda pigani haike population jigi 65% di jundi mapoi sina pdp se saswon to do ni adu no moi ba 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 kai da dim ba ni se aduna jigi competition is live ba yong sida ai ga sin bi ba na ba adu ga ida electronic media gi chuda washington ma puksa uge madudi advance internet college di hoina ani moba satra bana council of higher secondary global examination ba edi satra bana 1 to 10 di manu dum salama ai 30000 ai pudo bi minda so ida advance internet college di satra is a very resuma Babina Hospital na Chayola Machufna Chatharakpa Free Skin Health Camp na mioi kaya da khudong chaba pibangam kre hairi Babina Hospital ge hanba foundation de gamari lainana hospital asigi senior consultant dermatologist Dr. Karam Lokendro ge lamjing makada tha asigi tang amadagi tang mapan fawba pangthokhiba Free Skin Health Camp aduna numit khuding mioi yankhai da laboratory investigation mathau taba sing sada yankhai tana cell thiba loinana follow up su yawba khudong chaba sing fike hospital asigi outreach effort oina su Langol Gambilet Salaiba More amasung Churachanpur dagi alternate housing complex relief camp talaiba singi oina su khudong chaba se fangan ke Bavina Hospital gi senior consultant dermatologist Dr. Karam Lokendrana camp asigi mari lainana skin na halakpa skin asid na halakpa yaba layong singi ngathok na ba matang matam chana
medical intervention piba tangai fade Babina Hospital na miyam gi yaifana na bagi damak thabak pangthok leba sigi manung chana masing yamlaba miyam da sumna skin health ki maruai ba khangan ba se singthaningai oiba amani haiki Moirang Assembly constituency ki miyam gi damak ana laing bada laita laira na khudong cha da bakaya mayok nari ba singda kharadang orabasu mateng oina na ba ras medicity da cha da kungamanga Tagada Baskim ama pinanaba Hospital Authority ka tanaba loire haina Moirang SC gi MLA Thongam Santin Haikre Moirang SC gi manungda e-rickshaw thobi nupi singda mahaki maike digi angamba khudol piduna pukning thogatpage chamba thauramda wafum ase MLA na phongdoki bani Moirang film laikai da leiba MLA office ta pangthoki ba chamba thauramadu da Moirang SC gi manungdage hauzik Moirang kaithel da e-rickshaw thoduna imung manung puriba nupi mari da track suit amamam side bag amadi tupi Cheng bek amamam pituna ikai khumna utke MLA Thongam Santina Hauzik Manipur da PMGY health card asi private hospital singda khudong chaba pirak tabadagi lairaba awaba imung kaya gi mioi kaya na khudong chada bambayok nariba sigi ururaga mahaki assembly constituency khaki oina mahaki amadi ras medicity gi authority ga tanaduna chada kungamanga tana laing bada amadi hidak langthak lobada chada taramanga hospital asi khakta da discount Piga da bas ki mama paikhan na bathaurang loire below poverty line te leiba Moirang SC ki manung de leiba imung khuding makta MLA office ta laktone scheme asi ki khudong chaba lomina se haike Thabak ta ekoi silau ti de hingna bagi lan khab da amada ai imung manung sem bada ai da kale bi sin lu kwasin che bada isa se bada da kale bi kudi ba thabak ne wa ji su ga de bi wakal lu da moi da saksil li ba si bi kai ko lu butcha boy da nasi ai da moi da pizza ri ba si ma koi nupi ni na iri so to won no do ju sa khak tab di na stress amonga ai moi tupi ga ai side bag abamunga adu ga ba koi da tha ama ani si maguma moi sen si ai no mateng pang ga la moi do la ko sen tok tu da moi mung da men da kare da ku dong cha la da ai no ko order to ga pizza bani ana ai mo hang ken da ma ko lo ri ba thong gang so na any lo po ku di ba ta ai sai de ai no mateng pang ga di ha ro pon do ai da ai ken ni ta punu ta ai khangan jari Thasigi tang taraga humdoida pangthoka doriba Patriots Day ga mari lenana anouba mayol khongchatna anirak subo oina bi Tikendrojit Park akoi bada mafam singda shit sengdokre ing soglising amaga chanipan mari futara matoida Imphal ge Kangjebungda Matamadugi British Langak na Fasi Tauraga Hatkiba Yuvraj B. Tikendrojit Amasung Thangal General Anigi Mafam da Lakadoriba August 13 da Ikai Khumnaba Utuna Patriots Day Pangthok Nanaba Sem Sariba Sida Anoba Mayol Khongchat Sagolban Tera Amudon Akham Laikai de Leibana Mateng Pangboina Ngasi Anoba Mayol Khongchat Amakhaki member Singna V. Tikendrojit ki Akoibagi Mafamasi Sit Sengdoke Akoibagi Mafam Sit Sengdokpa Adukamari Lainana Anoba Mayol Khongchat ki Secretary Takhelambam Rajuna Anoba Mayol Khongchatna Mamang Sahidagi Ahanbu Oina Athoba Singbu Ning Singba Amadi Ikai Khumnabagi Numit Asigamari Lainana Sit Sengdokpagi Thabak Ase Haudoke Handak Se Asisu Lakadoriba Patriots Day Gamari Lainana Khongthang Asi Paikhatpani Haike Aloina koi Anoba Mayol Khongchat haiba organization asi koi voluntary organization ni laibiriba timbiriba koi punmineriba member singna angamba wana minaraga iramdam sigi kayumba khardo su pangthuk minasena kayumba thodang khardi koi longmina sena punjan laga ngasi phawba koi sei tara hela laba organization amani maroina koi gi leiba tongan tongamba koi gi member sing kya ama thongna phana songthop piaktana iramdam sigi damta kayumba kharado tawjena ngasi sangsen minar pasing ngasi tekta kaidana sangsen minar putna ngasi phawba koi Anoba Mayol Khongchat apung phana koi iramdam sigi seba Toba Mamzari Makatana Sokoi, Tozaki have a wapam sit and Tamsaraga and the Kakching District Yogashan Sports Association District Administration Kakching Amadikunipan Suba Sector Assam Rifles Nasinduna Yoga Sunday Masung Uthabagi Tauram Kakching Garden da Pangthokre Nomizing Kuding Pangthoka Daba Tauram Asiking Asi Haudopa Numita DC Kakching Rohit Anand SP Kakching Priyadarshini Laishram Kakching Garden Development Trust ki Chairman su oriba hanagi MLA Y Susandra su sarugya ke Association ki Secretary and Ekena akoi bagi fibam lu nana thamna bagaloina na malem gi kaitharak leba ingasagi kalasi kharada oriba su menkhat pangamna na ba uwa thajin bani masigi mathakta ikoi khudingbak masama u fadaba yade haibagi pandamda nongmaizing khudingi yoga sana bani thauramasi da mipung khudingmak na sarugya bina ba appeal tauri koi khudingmakhi
हक्चांग फदब यादे हाइबगी पांदम दुदा कोई संडे योगा हाइदुन ngasi se कोई अहानबो वनि होदोकचबनी हाइबे योगा संडे से कोई कनाउम योगा दि पामजरगा मसा मसा की थबक इंखांग न मरम ओइदना कोई तोइना रेगुलरली कोई प्रैक्टिस तौब ngमदबसि खकी लोइनना अतोपा इंटरेस्ट लेबा पीपल मयाम अम लेबा सिंगसिगी जो कोई पुन्ना संडे योगा सिदा कोई कक्सिंग गार्डन की मफम सिदा कोई ngamiba makai mayam gi interest ki makha pona कोई योगा क्लास से अदुम तौबीगनी अदुना मयामना इंटरेस्ट लेबिबा सिंगना योगा सानब पाम्बिबा सिंगना आयु अखोगी नुमाइजिंग खुदिंगी योगा की प्रोग्राम सी सिंजरीबा सी यौबीदुना अखोई खुदिंग मा हक्चांग फबा नुंगाय फबा लोइना लोइना अकोइबगी फिबम असी अखोई हवा नुंसित सेंगना अफबा अदुम एनवायरनमेंट मा पुनरकना बखोनबदा अखोई खुदिंग मा थौदांग याम मिनसी कोनसम जोन चही कुनगमरी अपोकपा कोनसम तोंबा खोंगामपाट अवांग लेकाय दगे नुपामचा अमा था सिगी अहुमगे अयुक पुंग 12 रोम ताब द्वाइदा खोंगामपाट ओक्सुदा लेवा फार्म हाउस अमदगी करिगुंबा अमा ताहायरमदना मफम खंगदना मांगख्रे हाइरे नुपामचा सी फीट 5 इंची अहुम वांगी कुलै कुचुनी मसम तेली ममाई कोइदानै महाकपो कनागुंबना थेंगनबिरबदी अपोकपी ममा कोनसम अनिता मोबाइल नंबर 8131800179 नत्रगा मनाक नकपा पुलिस स्टेशन दा पाव पीबीयू हाइरे कुनिथोय सुबा मिस्टर इम्फाल ईस्ट डिस्ट्रिक्ट बॉडी बिल्डिंग कॉन्टेस्ट 2025 पांगथोखरे तोंगान तोंगान कैटेगरी दा माई पाकलबसिंग इकाई खुमनग्रे All Manipur Body Builders Association की मखादा इम्फाल ईस्ट डिस्ट्रिक्ट बॉडी बिल्डर्स एसोसिएशन ना A3 फिटनेस सेंटर खुराई का खुसम नदुना खुराई लमलोंग द लेबा संगीत कला संगम हॉल द पांगथोखिबा कुनिथोय सुबा मिस्टर इम्फाल ईस्ट डिस्ट्रिक्ट बॉडी बिल्डिंग कॉन्टेस्ट 2025 ता जिम तरागा मंगागी प्लेयर कुंट्रागनी थोइना मेंस स्पोर्ट्स फिजिक मास्टर जूनियर अमदी सीनियर कैटेगरी दा अथोय हेन तानखे मेंस स्पोर्ट्स फिजिक कैटेगरी दा वाइल्ड जिम हतागी केएस रोहित अलीना फर्स्ट मास्टर कैटेगरी दा एक्स फिटनेस वांखैगी सनसम रंजना फर्स्ट जूनियर कैटेगरी दना एलपी जिम सिंगजमैगी एमके बर्नोल मैतेना फर्स्ट सीनियर कैटेगरी दना अगस्त न्यू चेकोनगे सोंगथाम लंसली मैतेना फर्स्ट ताख्रे हाइना ऑल मणिपुर बॉडी बिल्डर्स एसोसिएशन गे जनरल सेक्रेटरी युमलेंबम सुनंतना खंगलाकले हौजे मुख सानबगे पावक के सेने स्पोर्ट्स जर्नलिस्ट बोया निंगथौजमदगे लौविरसी सुब्रतो मुखर्जी स्पोर्ट्स एजुकेशन सोसाइटी की मेंग मखादा था सिगी तंग 38 न्यू दिल्ली की डॉक्टर अंबेडकर स्टेडियम दा मपाल लेबा की श्रीलंका याउना पुन्ना टीम कुंथ्रानी तुन सरुक यादुना पांगथोकदोरिबा सही 13 मखागी नुपी मसागी हुंफुमरी सुबा सुब्रतो कप इंटरनेशनल फुटबॉल टूर्नामेंट ता नॉर्थ ईस्ट की स्टेट मरी असम नागालैंड त्रिपुरा मदी मेघालय न सरुक यारबसु मणिपुर याउखिद्रे स्कूल की थाकी महिरुई सिंगी वैबा टूर्नामेंट असिदा टीम कुंथ्रानी थोइना सरुक यागदोरिबा असिदा मणिपुर न करिगिदमक याउखिदबनो सही की मतंगदा सयेनबा लेबगिरा नत्रगा करी करंब खुदोंग चादबदगी मणिपुर टीम टूर्नामेंट असिदा थाखिदबनो हाइबा मणिपुर प्रजा मियामना हंगनिंगनिबा सिंगी पाखोम ओइना ngasi यूथ अफेयर्स स्पोर्ट्स की डायरेक्टर की थौ पुरीबा मयंगबम बेतोना नेटवर्क असिगा अखननु उनबदा फोंदोरखिबदा मणिपुर लेबिबा स्पोर्ट्स नुंगसिबिबा फुटबॉल नुंगसिबिबा प्रजा खाइ पुरमक्ता यूथ अफेयर्स स्पोर्ट्स डिपार्टमेंट गवर्नमेंट ऑफ मणिपुर की माइकेदगी करियुम खर खंगनजरी मदुदी हुंफुमरी सुबा सुब्रतो मुखर्जी इंटरनेशनल फुटबॉल टूर्नामेंट हाइबदी कोई इंटर स्कूल की लेवल दा स्कूल की छात्र सिंह ने सेमजबा माई स्कूल की टीम की मरक्ता कंपीट तौनरकांदा पांगथोक टूर्नामेंट अमा कोई मणिपुर से पांगथोके कोई टूर्नामेंट से प्लेयर से कना कना ओगेदौनो अदो हाना खितंग थमजगे मरमदी मयाम दे चममनबा खितंग कोई ज्ञान तानादब पोट खरा लै याबगी मरम खरा थोलकपा इशू खरा लैबदगे तंगाय फदना डिपार्टमेंट की तरफ से सेंगोकचबनी मदुदी माई एलिजिबिलिटी दा लैरिबा पोट से मागी पर्टिकुलर एज ग्रुप टू द सानगदोरिबा नुपा नत्र नुपी प्लेयर्स है माना रिप्रेजेंट तौरिबा स्कूल से सिगी ओरिजिनल छात्र ओगदमने अदु अतोप स्कूल लगी वाइथोक वासिन तौबा यादे सिदी कोई क्लब ता सानारगा अदगी फुटबॉल अकादमी से सानारगा कोई टीम खोमगा सानाबा याबा टूर्नामेंट नते स्कूल न पीरिबा मागी रिपोर्ट एलिजिबिलिटी सर्टिफिकेट नत्रगना सही की मतंग से एट एनी स्टेज कंप्लेंट तौरप नत्रगना सिग्नबदगी टेस्ट तौबा मतम कोई डोपिंग तौबा एलिजिबल ओइदबा प्लेयर ने थोक तारगदी मागी बोनाफाइड स्टूडेंटशिप टू प्रूव तौम लालम तारगदी एलिजिबिलिटी टू कैंसिल तौबा हाइना साना याजे कोई अंडरटेकिंग लौजबनी अंडर 17 गर्ल्स फाइनल सानारम टाइम में से ऑलरेडी शेड्यूल तौर मतुंगदा प्रोटेस्ट लामिना कोइना इंक्वायरी कमिटी में सेम मतुंग इंक्वायरी कमिटी सिना एजुकेशन डिपार्टमेंट की रिप्रेजेंटेटिव यावर कांदा यूडाइस रिकॉर्ड सिंग में चेक तो कांदा सागी इरेगुलेटरीज में फंगे मतुंग प्रिंसिपल मसाजिंग कौर कांदा रिकॉर्ड ता
update tawbu suramdre kotrena moina thambi tawdu pana irregularities leibudagi under 17 girls match cancel tawjare semi finalist adlem hobudum tiwan aduda sudum irregularity chamana fange masi matung mona tawduna wa haidana koi handak chayoina under 17 boys and girls se sai because of all those irregularities koi department higher team manager thajadavni under 15 boys yoinati players inje medically certified as well as magi bona fide studentship to koina through education department fazana proof loro matungda koina thajabani mahangna makha taraduna Manipur da football bu nuksijaba football bu sakhona khone biriba club organization academy amadi club salary bus singna sanabagi neomgi wangbada lana thabak tobiganu pangthokhiba tournament asida thoning deba thodok singda department ki mioi sing channel malabadi soidana action lokatkani makha tana thoning deba thodok sing thondana ba praja miyamna sumating pangbiu haike promote tobiriba club sing football promote tobiriba academy singna angang ming chanba matamda mafam amda chanbiradi phaba sakhairaga chanbirure school jaga du da magi emission slot to phangan any other international championship natraga national championship ta subroto na taw jaga da di khomjalaga sanawi manipur gi team khanbe but this particular 64 subroto democracy football tournament 2025 certificate of eligibility na sign tawne principal concern of the sizina maja igi satrani saida igi permanent education number sini aduga my UDICE code number sini hairaga my school is satrane certified torine authenticated by the jury office suma paper sigi basis ta hoina satra kapsidi yahan bane hoji complaint lana kan si thiru kan silalamba thingna ne hoina thingna jari ja my pen number je param phu matam da UDICE da code number kya no ade magic karam school han mamang chali karam hojina karam school gi active status ta lege drop out ore natraga na transfer to gi case oi tarage di madu phajana dum utlaga le anything se the period se la ko matam da eligibility kakpu yai tan thokpu yai na yaw masi amon thoktana ba football lung sibi ba lebak sigi praja kai punoma academy run tawiri ba sing club run tawiri sing na mi gi game rules to thugai ra kan da ai gi players to kedung da su koi suboto mukherjee cup to da changaga player du gi track record ta sumaina lana sa hajalami habi mami se tan bidana ba sumba irregularity si de involve tawidana ba mayam da amon appeal tawjari plus department gi tarap ta gi di koina number level da sigi tawriba event sing jida kanagomba koi gi department gi official general musu koi action lokachagani as far as the report of inquiry is concerned conduct of the sagi matches tadi koi irregularities amogo koi report to leite main issue je bona fide studentship issue de lakuni aduna bona fide studentship se leite targadi this is the most common kind important criteria for eligibility of this particular tournament oiba aduna masida lakuni na matung da sumaina koi mayam punamangna mateng pangbira kana sumba irregularities thoktanaba department gi taraf tagi appeal dojari loislakpada hauzik fawgi maroiba paw amukka hanna pizari su sangdoi sangdokte haiba manipur miyam da khanghangadabani haina aam admi party na haire hangduna leriba labuk lamhang sing asi karamna mapung fana sizinaba ngamdribano haibase punna khangminaba amadi neinaba mathok tai haina horticulture and soil conservation gi director ke devtatana phongdokre amadi kumbi assembly constituency gi MLA S Premchandrana assembly constituency asigi chawkhat thaurangi phibam yengsinkre hauzik fawgi onadi manipuri paw matang se lojare mireng tabi